ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ 5 ꯈꯛꯇꯃꯛ ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯀꯕꯣꯛꯂꯩ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯇꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯗꯛꯇ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯀꯞꯈꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯉꯥꯃꯣꯛꯄꯤꯗꯨꯅ ꯊꯦꯝꯕ ꯃꯇꯝꯗꯁꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯄ ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯈꯛꯇꯃꯛ ꯄꯤꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯀꯕꯣꯛꯂꯩꯒꯤ ꯅꯤꯡꯉꯥꯏ ꯇꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯪꯅꯦ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯀ꯭ꯂꯥꯞꯇꯨꯗ ꯁꯥꯖꯩꯅ ꯁꯦꯁꯦꯠ ꯀꯟꯊꯠꯂꯒꯅꯦ ꯅꯈꯣꯡꯅ ꯈꯨꯠꯆꯨ ꯄꯣꯝꯕ ꯃꯈꯩ ꯉꯥꯛꯁꯪ ꯉꯥꯡꯂꯒ ꯇꯤꯡꯉꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯀꯞꯂꯕꯗꯤ ꯑꯗꯨꯝ ꯇꯣꯛꯎꯗꯅ꯫ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦꯍꯦ꯫ ꯀꯕꯣꯛꯂꯩꯅ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯄꯁꯨ ꯇꯣꯛꯑꯣꯏ꯫ ꯀꯩꯊꯦꯜꯗ ꯌꯣꯜꯍꯧꯕ ꯂꯥꯏꯗꯤꯕꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯔꯛꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯁꯝ ꯑꯉꯥꯡꯕꯤ ꯃꯁꯛ ꯑꯁꯨꯛ ꯌꯥꯝ ꯊꯤꯕꯤꯁꯦ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯃꯨꯛꯄꯗꯣ ꯍꯧꯖꯤꯛꯃꯛ ꯁꯤꯜꯂꯨꯁꯨ ꯁꯤꯒꯤ ꯃꯁꯝ ꯑꯉꯥꯡꯕꯤꯁꯤꯗꯤ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯅꯤ? ꯁꯦꯒꯥꯏꯔꯒꯦ꯫ ꯃꯤꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯄꯥꯝꯗ꯭ꯔꯦꯗꯅ꯫ ꯍꯩ, ꯀꯔꯤ ꯑꯉꯥꯡꯅꯅꯤ ꯃꯁꯤꯕꯣ? ꯌꯥꯎꯍꯧꯗ꯭ꯔꯕ ꯂꯥꯏꯗꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯁꯨ ꯍꯥꯏꯕꯅꯣꯕ? ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯛꯑꯕꯅꯤ꯫ ꯂꯂꯣꯟꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯗꯤꯕꯤ ꯑꯗꯨꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛ ꯃꯊꯪꯗ ꯃꯤꯅ ꯄꯨꯔꯛꯂꯒ ꯂꯧꯔꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯒꯗꯧꯔꯤꯅꯣ? ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯉꯍꯥꯟ ꯎꯔꯤꯉꯩꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯈꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯂꯩꯇ꯭ꯔꯀꯥꯟꯗ ꯍꯪꯉꯨꯔꯗꯤ ꯂꯣꯏꯈꯤꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏ꯫ ꯅꯣꯏ ꯅꯄꯥꯗꯒꯤ ꯁꯦꯜꯅ ꯂꯩꯒꯗ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯃꯁꯤ ꯆꯤꯟ ꯈꯥꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯦꯛꯇ ꯂꯥꯛꯑꯦ꯫ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕ ꯅꯪꯒꯤ ꯆꯀ꯭ꯔꯤꯗꯨꯕꯨ ꯀꯅꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯀꯩꯊꯦꯜꯗꯨꯗ ꯀꯅꯥꯗꯒꯤ ꯁꯦꯜ ꯍꯪꯉꯒ ꯂꯩꯗꯧꯔꯤꯒꯦ? ꯈꯪꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯕꯗ꯫ ꯅꯪꯅꯦ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯁꯦꯝꯗꯣꯛꯍꯧ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯌꯦꯡꯅꯦ ꯅꯨꯄꯤꯅꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯂꯝꯗꯝꯅꯔꯗꯤ ꯑꯩꯈꯣꯏꯒꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯃꯤꯃꯥꯡ ꯐꯝꯗꯧꯔꯤꯌꯦ꯫ ꯅꯁꯥ ꯁꯥꯒꯟꯗꯣ ꯄꯥꯏꯔꯒꯅꯦ ꯂꯥꯛꯇꯅ ꯆꯤꯡꯍꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗꯒ ꯐꯝꯍꯜꯂꯕꯗꯤ ꯌꯦꯡꯉꯨ ꯅꯪ꯫ ꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯖꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯒ ꯍꯌꯦꯡꯋꯥꯏ ꯐꯨꯅꯔꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯅꯪ ꯑꯗꯨꯋꯥꯏꯗꯒꯤ ꯍꯦꯜꯂꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥꯅꯒ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯂꯗꯤ ꯌꯥꯔꯨꯅꯨꯀꯣ꯫ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯐꯔꯤꯕꯣꯏꯒ ꯈꯟꯈꯤꯅꯤ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯅꯪ꯫ ꯊꯨꯝ ꯑꯅꯥ ꯑꯃꯒꯤ ꯐꯥꯎꯕ ꯊꯥꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨ ꯅꯪ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯅ ꯍꯟꯖꯔꯛꯇꯣꯏꯕ? ꯄꯥꯟꯗ꯭ꯔꯒꯅ ꯄꯥꯟꯗ꯭ꯔꯦ, ꯄꯥꯟꯒꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯗꯤ ꯁꯨꯛꯍꯟ ꯍꯦꯛ ꯍꯟꯕꯤꯔꯛꯑꯣꯏ꯫ ꯅꯨꯄꯥꯗꯣ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒ ꯑꯩꯅ ꯄꯨꯅꯤꯡꯂꯦ ꯄꯨꯅꯤ, ꯊꯥꯡꯅꯤꯡꯂꯦ ꯊꯥꯡꯅꯤ꯫ ꯏꯄꯣꯠ ꯏꯔꯜ ꯑꯣꯏꯔꯗꯕꯨ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ꯫ ꯆꯍꯤ 12 ꯁꯨꯔꯛꯂꯕ ꯀꯕꯣꯛꯂꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯦꯗ ꯈꯥꯛꯂꯕꯅꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ꯫ ꯆꯍꯤ 3 ꯈꯛꯇꯅꯤ ꯀꯕꯣꯛꯂꯩꯅ ꯍꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ꯫ ꯀꯕꯣꯛꯂꯩꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯃꯥ ꯄꯨꯟꯗꯕ ꯐꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯣꯡꯃꯁꯨ ꯀꯕꯣꯛꯂꯩꯗꯨ ꯃꯁꯥꯒꯤ ꯃꯁꯝꯗꯨ ꯃꯊꯟꯇ ꯐꯣꯏꯖꯔꯝꯃꯤ꯫ ꯑꯩꯗꯤꯅꯦ ꯃꯤꯅ ꯂꯥꯛꯆꯈꯤꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅꯗꯤ ꯉꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ꯫ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯣꯛꯂꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯅ ꯅꯪꯅ ꯑꯣꯏꯗꯕ ꯃꯌꯥꯝ ꯇꯧꯁꯤꯜꯂꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯏꯆꯟꯅ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯏꯆꯦ ꯀꯕꯣꯛꯂꯩꯁꯦ ꯃꯥꯒꯤ ꯁꯥꯔꯩꯗꯣ ꯑꯃꯨꯛ ꯍꯧꯔꯝꯂꯦ꯫ ꯑꯝꯇ ꯂꯥꯛꯑꯣ꯫ ꯀꯅꯥꯒ ꯀꯩꯗꯧꯅꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯝꯗꯣ ꯃꯊꯟꯇ ꯐꯣꯏꯖꯕꯗ ꯃꯈꯨꯠꯇ ꯆꯕꯨꯟ ꯌꯥꯎꯍꯧꯔꯦ꯫ ꯂꯣꯏꯅꯃꯛ ꯀꯦꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯏꯃꯥ꯫ ꯍꯥꯏ, ꯀꯅꯥꯒ ꯀꯩꯗꯧꯅꯔꯦ ꯍꯥꯏꯒꯦꯅꯦ? ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯈꯪꯗꯦ ꯑꯩ ꯃꯥꯒꯤ ꯃꯆꯤꯡꯗꯣ ꯎꯕꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯝꯗꯦ꯫ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ꯫ ꯏꯃꯥ, ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕ꯫ ꯊꯣꯏꯅꯨꯒ ꯏꯆꯟꯒ ꯃꯈꯣꯏ ꯑꯅꯤ
Kaboklei gi manakta prap senchilakuna thoinuna Kaboklei gi makhut adu masam paijaraga phoiriba adudagi laktana chingthoklaga lawthoknaba kanna hotnari hai magi bema kanaga kaidonarage nangbo imada hayuse kanana kari hairakpagino nangna sumna tawrami basibo se imada loina mag hayu thado ima ai mina lakjaki base yamna pende nungai ni horendi aina mag loina mag khoklaga purakani mana ingondagi ngasi ngamki base ai su ai haning da haisini adubo haiba nangonda kanana kari tawraklino haibanida ima hainarugi kari maramgino haiba haijan nachegi makhuchi amta pharula ithantana se tokpaga ngamba nate makha thangbagi malana aiga sanabada mana thiri kapi sanabani ngasai aina chak toklaga chakhibado aikhoi anina thiri kapi sanabada ngasidi mana loina makhokhaure ngahan makhaidi aina dum mayam khoklaga mana ingondagi sel piraga maru amuk leiraga sanabani ngasidi ingondagi mana khokpaduda aini sel ga amta piraga leiroi maru khara pirau hairubada mana nahan khaidi nangna dum khokpada aina kari hairaga machin kala ini aina makhajai de khupang na mukdang thazilamaga chelakpane mana ingonda usitaba yaba tawna ish imai migi machadudi nangonda khut halaktabra bema nang sidinya sanaba haishiri nangna amuk mina amuk ngamnaba haibase masana tabani nei bema kaidaugi nong phadok mina ngamgi ngamjasana masi thoktanaba aina nang miga sanaba chatkinu kayarak haiba natro nangko henmalabani ichanna ije Kaboklei nangi wadudi ai oirasu yaroi khangbra ije malane ngasi khakta maru khokpagi migi mamaide khupakna tharamadi mina nangbo angawbi ne hairoidra ngahan makhai ije na ngambada mi su nungai ramloi aduga is hekta phuzilam laga jela iba hayangang petawa nangna kari khangya nang ubra ine sanabada nangonda oina dainarakani aigi mi changchangi de leitraga mi toki mi changchangladine nang suna sam khara yaurido gen sak hawro aingonda ko anchinbirakanomta nimit khutingi mi khatnabaga chainabaga aidi ijena khatnaraga imaise mi mangna puraga chatpa ngamjadre moi machedu machinga matawbani manaw nupi sisu tawramni tinarunuga haiba isana tarabani kaino khangde mi khatnabagi ikaiba su khangdabasibo moi mapa kanara kari kangino moi su ngamna ba hingjasanu aisu aigi thokpa hingjabani mi khatnaraga khatnani khatnadre kusini mawamta laude asumna imong adu amana amuk ngang tawnaduna leiringaida malagi mama machadu malabu puduna mamaduna laklaga sumangda leptuna lakna kauri hai Kaboklei nang mapada amukta thoklau angang sigi mamai se amukta yengulawo nang kayam phauge thoklaktri-bro imongda ngasai makai awai akhum tawnaramba mama machadu pulak mapanda thoklai malagi makhazai anima kupak maram ngaksa ngangna taramba adu ubada thoinuna haima mala nangi namai shidi kaidoriba imabogda hayusi naje Kaboklei na phurambagi rasibo malana imabo ije Kaboklei da aina maru kho asu ngasi kaktani nahan makhaidi mana dum kho idudi haina hairubagi magi maru khara pira uyadabagi aiba khupang na hajin tharamlaga samsu phairamlaga chakrini aina nai thadau hairasu mana takhide thoinu Kaboklei gi makhuttu laktana chinglaga hey yam thuna lale hai nang ngasidagi yumsid leibi yaroi minati nangti lamlakta leiruso ngasidagi malagi makhongda lale hai yam thuna haidribro Kaboklei mamagi sabtra aduda kharadi kirap tawduna ahayeng khai tawraroi mala nang saurano aisu asawu phathaba ngamdabagi tawkhibani malagi mamana ibema nang nupini pikna piiba angang maksunati mingonda bu kaishalaktabu wadugi asumaina khatna chainaba thoklaga nangbo hayeng na yum phawba panba khanglaroin he ije nacha nupi se khara waro ngasigide ay yaukrage yamni sauningi aduba ngang masel khatna bo ibagine ay khara phathabani hui ngawrabadi hui buthi haibadu kawbigano mala chasilo malagi mama machado phet haidoktuna chatki thoinuna mina hairamli sumdabra nang ngasidagi nakhongna khutto pullaga thamgi laikai sa olaga koichat chatuna mi amaga muk chiknaba adudagi hendoktana nupa maraya maheli nangna tawriba phunnabaga chainabaga nangi haktakta imongshida kayarakno mi laktana wakatlariba hey ngasidagi ne chaka mata chaba yaroi ko
ꯊꯥ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯤꯒ ꯇꯣꯏꯅ ꯈꯠꯅꯕ ꯆꯩꯅꯕ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯌꯨꯝꯗ ꯃꯤ ꯂꯥꯛꯂꯒ ꯑꯊꯤꯕ ꯈꯣꯟꯗꯥ ꯃꯌꯥꯝ ꯑꯃꯁꯨꯡ ꯉꯥꯡꯂꯕ ꯑꯗꯨꯗꯗꯤ ꯃꯥꯕꯨ ꯐꯅꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯋꯣꯏꯅꯗꯨꯝ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯈꯨꯇꯨꯝꯁꯤꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯨꯗꯤ ꯂꯣꯠꯁꯤꯜꯂꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯤ꯫ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯇꯝ ꯇꯟꯖꯥ ꯐꯪꯕ ꯀꯥꯟꯗ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯈꯤꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯃꯥꯒ ꯍꯧꯃꯤꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯉꯥꯡꯂꯒ ꯀꯤꯔꯨꯛ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯊꯣꯛꯂꯛꯂ ꯃꯥꯜꯂꯤ꯫ ꯉꯍꯥꯟꯈꯩ ꯃꯥ ꯎꯔꯨꯗꯕꯗꯣ ꯋꯥꯏ ꯁꯪꯂꯨꯔꯕꯅꯤ꯫ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ, ꯇꯟꯕꯨ ꯇꯜꯂꯤꯗ꯫ ꯅꯨꯡꯁꯤꯗꯕ ꯃꯤ ꯎꯕꯁꯦ ꯃꯤꯠꯀꯁꯤ ꯆꯤꯛ ꯂꯥꯎꯏ ꯑꯩꯗꯤ꯫ ꯍꯩ ꯌꯦꯡꯉꯨꯅꯨ, ꯅꯪ ꯑꯣꯏꯅ ꯆꯨꯔꯨꯝꯖꯔꯛꯁꯅꯤ꯫ ꯇꯟꯗ꯭ꯔꯣ? ꯅꯁꯝꯗꯣ ꯃꯔꯥꯏꯅ ꯂꯥꯛꯂꯒ ꯐꯣꯏꯖꯈꯤꯁꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯩ ꯀꯩꯅꯣ, ꯅꯕꯥꯅꯤꯅ ꯑꯩ ꯎꯔꯒ ꯆꯨꯔꯨ ꯅꯃꯤꯠ ꯅꯅꯥꯒ ꯁꯦꯞꯇꯅ ꯇꯧꯔꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯒꯥꯏꯗꯨꯔꯣ? ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯅꯤꯡꯕ꯭ꯔꯣ? ꯅꯕꯥꯅꯤ ꯁꯨꯔꯦ ꯒꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯍꯩ ꯆꯨꯝꯅ ꯆꯠꯂꯨ ꯈꯪꯕ꯭ꯔꯥ? ꯃꯤ ꯎꯔꯒ ꯅꯣꯏꯅ ꯇꯧꯖ ꯁꯥꯔꯤꯗꯣ ꯀꯩ ꯊꯣꯛꯑꯦꯅꯅꯣ? ꯑꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯆꯨꯡꯁꯤꯜꯂꯒ ꯂꯥꯛꯂꯛꯏꯁꯤꯕꯣ? ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯆꯠꯆꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯅꯕꯥꯅꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯖꯨꯖꯥ ꯇꯧꯅꯔꯤꯗꯣ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏꯁꯤꯔꯣ? ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ꯫ ꯅꯅꯥꯍꯨꯝꯗꯨꯗ ꯄꯤꯁꯤꯜꯂꯛꯑꯗꯤ ꯏ ꯅꯥꯏ ꯑꯣꯒꯦꯅ ꯍꯧꯔꯤꯌꯦ꯫ ꯌꯥꯝ ꯐꯥꯎꯕꯒꯤ ꯃꯑꯣꯡꯂꯣ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯤꯗꯨꯕꯣ? ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯏꯕꯦꯝꯃ, ꯆꯦꯛꯁꯤꯜꯂꯨ꯫ ꯀꯕꯣꯛꯂꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯐꯤꯡꯒꯠꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯁꯨꯝꯍꯟꯕꯁꯤꯗ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯂꯩꯔꯦ ꯂꯩꯀꯥꯏꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯟ ꯈꯨꯝꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯆꯣꯡꯁꯤꯜꯂꯒ ꯃꯁꯝ ꯂꯥꯛꯇꯅ ꯐꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯍꯣ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯈꯠꯅꯔꯦ, ꯈꯥꯝꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ, ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ꯫ ꯁꯦ ꯅꯈꯣꯏꯅꯤꯕꯨ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ, ꯅꯁꯝꯒꯗꯣ ꯑꯃꯠꯇ ꯌꯥꯎꯗꯕ ꯇꯥꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯕꯣꯛꯂꯩꯅ ꯅꯆꯤꯟꯅ ꯈꯣꯡꯈꯗꯅ ꯄꯦꯗ꯭ꯔꯣꯡ ꯌꯥꯝ ꯉꯥꯡꯕꯗ ꯑꯩꯅ ꯅꯣꯏ ꯅꯄꯥ ꯅꯃꯥꯗ ꯍꯥꯏꯔꯦ ꯍꯥꯏꯔꯁꯨ ꯀꯕꯣꯛꯂꯩꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ꯫ ꯃꯈꯣꯏꯅ ꯈꯠꯅꯕꯗꯨ ꯎꯕꯗ ꯑꯎꯕ ꯑꯍꯟ ꯅꯨꯄꯥ ꯑꯃꯅꯤ ꯅꯨꯄꯤ ꯑꯃ ꯑꯅꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯔꯤ꯫ ꯍꯩ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯂꯝꯕꯤ ꯂꯝꯖꯥꯎꯅꯤꯒ ꯑꯃꯠꯇ ꯈꯪꯗꯈꯩ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯝꯇꯁꯦ ꯅꯈꯨꯠꯁꯤꯡꯗꯣ ꯊꯥꯗꯣꯛꯅꯣ꯫ ꯏꯌꯣ ꯑꯁ ꯀꯌꯥꯗ ꯀꯟꯅ ꯐꯣꯏꯅꯔꯤꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯀꯗꯥꯏ ꯃꯆꯥꯅꯣ ꯅꯣꯏꯕꯨ? ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯠꯅꯔꯤꯕꯣ? ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯅ ꯃꯀꯣꯛ ꯆꯥꯛꯑꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ꯫ ꯑꯗꯨꯒ ꯑꯩꯅ ꯁꯥꯟꯅꯗꯦ ꯍꯥꯏꯔꯨꯕꯒꯤ ꯆꯣꯡꯁꯤꯜꯂꯒ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯛꯏꯅꯦ ꯈꯨꯔꯥ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤꯒ ꯃꯥꯟꯅꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯤ? ꯃꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤ? ꯃꯤ ꯑꯃ ꯎꯔꯒ ꯃꯔꯝ ꯇꯧꯔꯒ ꯑꯩꯒꯤ ꯋꯥ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯅꯥ ꯄꯥꯜꯂꯤꯌꯦ, ꯎꯗ꯭ꯔꯣ? ꯂꯣꯏꯅ ꯇꯥꯏꯅꯦ ꯈꯪꯕ꯭ꯔꯥ? ꯍꯣꯏ ꯇꯣꯛꯂꯨꯅꯦ ꯅꯈꯣꯏꯅꯤꯕꯣ, ꯃꯆꯤꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯃꯥ ꯅꯄꯥꯗ ꯇꯥꯛꯊꯣꯛꯀꯦ ꯈꯪꯅꯤ ꯅꯈꯣꯏ꯫ ꯏꯃꯥꯗꯒꯤ ꯍꯦꯛ ꯍꯥꯏꯔꯕ ꯈꯨꯔꯥ, ꯅꯪꯁꯨ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ, ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯛꯏꯅꯦ꯫ ꯐꯩ ꯂꯥꯎ ꯅꯌꯨꯝ ꯇꯥꯛꯑꯣ ꯀꯗꯥꯏꯗꯅꯣ? ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯈꯨꯔꯥ ꯇꯨ ꯑꯥꯗꯒꯤ ꯌꯨꯝ ꯑꯔꯣꯏꯕ ꯀꯣꯟꯊꯣꯡ ꯄꯥꯜꯂꯒ ꯂꯐꯨ ꯃꯌꯥꯝ ꯍꯧꯕ ꯊꯣꯡꯒꯥꯜ ꯑꯃ ꯎꯔꯤꯁꯦ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯃꯥꯗ ꯇꯥꯛꯂꯒ ꯐꯨꯍꯟꯁꯤ꯫ ꯃꯥꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ, ꯃꯤ ꯃꯥꯟꯅꯗꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯀꯧꯗꯨꯅ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯤ꯫ ꯊꯣꯏꯅꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯀꯧꯔꯕ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯀꯅꯥ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯏꯕꯨꯡꯉꯣ? ꯍꯩꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅꯦ꯫ ꯍꯩ ꯀꯕꯣꯛꯂꯩ, ꯅꯪ ꯑꯃꯨꯛ ꯀꯅꯥꯒ ꯀꯩꯗꯧꯅꯔꯦ? ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯤꯔ? ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇ ꯇꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯤꯒ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯃꯅꯤ ꯆꯪꯂꯒ ꯈꯥꯝꯗꯣꯛꯂꯨꯔꯒ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯇꯩꯃꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯑꯉꯥꯡ ꯑꯃꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯍꯜ ꯑꯃꯅ ꯈꯥꯝꯗꯣꯛꯏꯁꯦ ꯍꯥꯏꯗꯅ ꯈꯠꯅꯕꯁꯨ ꯇꯣꯛꯇꯦ, ꯃꯆꯤꯟꯅ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯕ ꯑꯃꯨꯛ ꯇꯣꯏꯕ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯥꯠꯇꯣꯛꯀꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯐꯨꯕꯗ ꯃꯍꯥ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯔꯣꯏ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯑꯩ ꯍꯥꯏꯒꯦ
ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁ꯭ꯋꯔꯒ ꯀꯥꯏ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯗꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯤ ꯃꯤꯃꯥꯡ ꯐꯝꯒꯗꯧꯔꯤ ꯌꯥꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯔꯔꯣꯏꯗꯕ ꯑꯉꯥꯡꯅꯤ ꯏꯕꯨꯡꯉꯣꯅ ꯈꯠꯅꯕ ꯈꯥꯝꯗꯣꯛꯑꯝꯗꯅ ꯄꯨꯕꯤꯔꯛꯏꯁꯤ ꯌꯥꯝ ꯐꯔꯕꯅꯤ ꯏꯇꯩꯃ ꯍꯥꯏꯒꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤ ꯀꯕꯣꯛꯂꯩꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯃꯈꯨꯠꯇ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀꯕꯣꯛꯂꯩꯁꯨ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯎꯔꯒ ꯃꯥꯁꯨ ꯃꯤꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯈꯔ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯈꯖꯤꯛ ꯌꯦꯛꯁꯤꯟ ꯇꯧꯗꯨꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯀꯌꯥꯒ ꯇꯣꯏꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯕꯣꯛꯂꯩ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯏꯇꯤꯟ ꯇꯤꯟꯅꯕꯗꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯈꯔ ꯈꯖꯤꯛ ꯂꯥꯞꯇꯤꯟ ꯇꯤꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯆꯥꯎꯔꯛꯂꯕꯅꯤꯅ ꯀꯧꯅꯗꯕ ꯐꯖꯗꯦ ꯈꯟꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯈꯔ ꯀꯧꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯀꯥꯡ ꯃꯇꯝꯅꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨ ꯃꯥꯒꯤ ꯀꯣꯏꯕ ꯂꯥꯛꯅꯕ ꯁꯪꯒꯨ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯄꯥ ꯑꯅꯤꯃꯁꯨ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯂꯝꯕꯤꯗ ꯃꯗꯨꯝ ꯆꯠꯄꯗꯨ ꯎꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯥꯔꯤꯅ ꯏꯙꯧ ꯀꯔꯤꯅꯣ ꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯊꯟꯇ ꯅꯨꯡ ꯀꯥꯎꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯅꯠꯇꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕ ꯊꯣꯛꯂꯛꯏꯖꯥꯠꯂꯣ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯥꯛꯃꯤꯟꯅꯕꯁꯨ ꯎꯗꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯛꯏꯌꯦ ꯇꯧꯔꯤꯁꯤ ꯂꯩꯁꯦꯝꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯥꯒꯤꯁꯤꯕꯨ ꯏꯇꯥꯎꯗ ꯋꯥꯈꯜ ꯑꯃ ꯈꯟꯕꯁꯨ ꯃꯥꯜꯂꯤ ꯃꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯀꯥꯏꯗꯣ ꯃꯣꯏꯁꯨ ꯄꯣꯛꯑꯝꯗꯣꯏꯅꯤꯅꯦ ꯀꯥꯟꯅꯗꯦ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯂꯥꯎ ꯏꯇꯥꯎ ꯅꯪꯒꯤ ꯁꯦꯝꯕꯤꯔꯗꯧꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯔꯟ ꯇꯧꯅꯨꯀꯣ ꯏꯇꯥꯎ ꯅꯪꯁꯤꯃ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯐꯨꯈ꯭ꯔꯦ ꯃꯤ ꯈꯪꯗꯕ ꯂꯩꯔꯕꯅꯤ ꯃꯤꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯈꯪꯗꯅ ꯍꯦꯛꯇ ꯅꯪ ꯍꯧꯅꯕꯤꯗ ꯇꯧꯔꯨꯅꯨꯀꯣ ꯈꯨꯄꯥꯛ ꯆꯥꯖꯖꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯗꯤ ꯅꯇꯨ ꯊꯤꯕ ꯈꯪꯉꯔꯣꯏ ꯏꯇꯥꯎ ꯍꯦꯛꯇ ꯊꯥꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯇꯧꯒꯦ ꯂꯧꯁꯤ ꯅꯪꯁꯤꯃ ꯄꯥꯡꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯈꯔ ꯊꯣꯛꯑꯣ ꯅꯨꯄꯤꯗꯣ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯂꯩꯁꯦꯝꯕꯅ ꯄꯥꯔꯤꯗꯨ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯀꯕꯣꯛꯂꯩꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯅ ꯋꯥ ꯑꯃꯇ ꯁꯨꯝ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯁꯣꯝꯒꯤ ꯀꯕꯣꯛꯂꯩꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯀꯕꯣꯛꯂꯩ ꯀꯧꯏ ꯑꯩꯒꯤꯅ ꯂꯩꯁꯦꯝꯕ ꯑꯗꯨꯒ ꯏꯇꯥꯎ ꯑꯁꯤꯒꯤꯅ ꯄꯥꯔꯤ ꯀꯧꯕꯅꯤ ꯁꯨꯝ ꯁꯛꯈꯪꯅꯁꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯤꯟꯅꯕ ꯌꯥꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯔꯦꯞꯄꯒ ꯂꯩꯕꯤꯔꯕ ꯖꯥꯠꯂꯥ ꯑꯔꯦꯞꯄꯁꯨ ꯂꯩꯖꯗꯦ ꯑꯄꯥꯝꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯄꯥꯔꯤꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯃꯤ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤ ꯆꯠꯍꯧꯔꯁꯤ ꯂꯥꯎ ꯅꯪꯕꯨ ꯇꯟꯈꯤꯗ꯭ꯔꯦꯗꯀꯣ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯅꯨꯄꯤꯁꯤꯒ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯪꯁꯨ ꯃꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯈꯪꯂꯛꯅꯤ ꯀꯩꯗꯧꯒꯦ ꯅꯪ ꯃꯣꯏꯅ ꯀꯤꯟꯆꯤꯅ ꯅꯌꯥꯡꯂꯦꯟꯗꯅꯦ ꯇꯤꯛ ꯂꯥꯎꯅ ꯁꯨꯔꯛꯑꯗꯤ ꯁꯣꯔ ꯐꯨꯟꯒꯅꯤꯀꯣ ꯏꯇꯥꯎ ꯑꯝꯇ ꯆꯔꯥꯡꯅꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯗꯤ ꯌꯦꯡꯉꯨ ꯀꯕꯣꯛꯂꯩꯗꯤ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯆꯥꯕꯤꯔꯛꯑꯒꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃꯒ ꯇꯨꯡꯍꯟꯕꯤ ꯑꯆꯧꯕ ꯈꯨꯕꯥꯛꯇꯒꯤ ꯍꯦꯟꯅꯕꯨ ꯄꯥꯛꯏꯅꯦ ꯃꯌꯥꯡꯂꯦꯟꯒꯗꯣ ꯈꯨꯁꯥꯡ ꯑꯃꯅꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯉꯥ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯏ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯤꯗ ꯇꯥꯎꯍꯜꯂꯦ ꯑꯗꯨꯃꯒ ꯆꯥꯔꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯥꯔꯤꯅ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯆꯥꯔꯤ ꯑꯩꯈꯣꯏꯗꯤ ꯀꯕꯣꯛꯂꯩꯒ ꯃꯥꯟꯅꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯦ ꯑꯗꯣ ꯉꯥ ꯑꯇꯥꯎꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯗꯨꯃꯗꯤ ꯀꯕꯣꯛꯂꯩꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯎꯕꯁꯨ ꯍꯦꯜꯂꯝꯂꯅꯤ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯉꯥ ꯍꯥꯏꯁꯤꯅꯤ ꯂꯩꯁꯦꯝꯕꯅ ꯑꯗꯣ ꯀꯕꯣꯛꯂꯩꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯣ ꯏꯅꯥꯎꯅꯨꯄꯤꯅ ꯊꯣꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯔꯛ ꯃꯔꯛꯇ ꯊꯣꯡꯉꯤ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯆꯥꯛ ꯆꯪꯗꯦꯕ ꯏꯅꯥꯎꯅꯨꯄꯤꯅ ꯍꯦꯟꯅ ꯍꯩꯕ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯗꯨꯒꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯑꯌꯥꯝꯕ ꯊꯣꯡꯍꯟꯕ ꯑꯗꯨꯏꯅꯤꯗ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯀꯕꯣꯛꯂꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯐꯖꯅ ꯍꯩꯖꯤꯟꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡ ꯁꯠ ꯂꯥꯎꯅ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯁꯤꯒ ꯍꯥꯏꯔꯛꯂꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯔꯨꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ ꯆꯥꯛꯁꯨ ꯅꯨꯄꯥꯅ ꯑꯗꯨꯝ ꯊꯣꯡꯖꯅꯤ ꯆꯥꯛꯈꯨꯝꯗ ꯁꯤꯡꯒ ꯆꯥꯛꯇꯕꯒꯤ ꯃꯩꯈꯨꯒ ꯋꯥ ꯋꯥ ꯀꯥꯕꯗꯣ ꯍꯜꯂꯛꯀꯦ ꯍꯥꯃꯨꯛ ꯃꯌꯥꯝ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯊꯣꯡꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤꯒ ꯊꯣꯡꯂꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯆꯨꯛ ꯁꯥꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯌꯨꯝꯕꯨ ꯄꯥꯜꯂꯗꯤ ꯆꯥꯛ ꯏꯁꯤꯡ ꯃꯦꯟ ꯃꯥꯟ ꯇꯥꯔꯣꯏ ꯑꯩꯅꯗ ꯊꯣꯡꯉꯣ ꯍꯥꯏꯔꯛꯀꯅꯤ ꯄꯥꯔꯤꯅ ꯏꯗꯣ ꯅꯪ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯍꯩꯕꯅꯤꯗ
ꯃꯀꯣꯛ ꯑꯃ ꯏꯆꯥꯛ ꯆꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯤꯗꯕꯨ ꯅꯪꯅ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯍꯩꯃ ꯏꯗꯥꯎ ꯅꯪ ꯁꯤꯃ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩ ꯀꯩꯗꯧꯒꯦ ꯃꯤꯅ ꯗꯣꯡ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯖꯕꯁꯤꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯍꯥꯀꯠꯆꯔꯤꯗꯨꯅ ꯉꯥꯏꯍꯥꯛꯇ ꯈꯥꯡꯕ ꯇꯝꯃꯨ ꯅꯇꯨ ꯐꯪꯗ꯭ꯔꯤꯗꯣ ꯑꯗꯨꯅꯅꯤ ꯀꯣ ꯐꯪꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯆꯠꯂꯁꯤꯂꯣ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯁꯤꯒ ꯅꯪꯅ ꯃꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯤ ꯂꯩꯁꯦꯝꯕꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡꯗ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯈꯪꯅꯦꯠ ꯅꯦꯠꯁꯤꯜꯂꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯧ ꯂꯧꯔꯛꯂꯝꯃꯤ ꯑꯌꯣꯏꯃ ꯁꯤꯔꯦꯅꯦꯍꯦ ꯈꯪꯉꯤꯍꯦ ꯀꯔꯤꯅꯣ ꯅꯕꯥꯅꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯤꯗꯨꯕꯣ ꯀꯩꯗꯧꯅꯔꯤꯅꯣ ꯏꯈꯠ ꯈꯠꯆꯤꯟꯅꯔꯒ ꯂꯩꯁꯦꯝꯕ ꯃꯀꯣꯛꯀ ꯍꯣꯠꯂꯒ ꯏꯇꯥꯎꯁꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯑꯗꯨꯏ ꯂꯥꯎꯔꯛꯏꯅꯤ ꯄꯥꯔꯤꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗ ꯀꯤꯟꯅ ꯗꯦꯛ ꯂꯥꯎꯅ ꯆꯨꯔꯝꯃꯤ ꯑꯌꯣ ꯏꯇꯥꯎ ꯅꯥꯏꯃꯤ ꯅꯪꯕꯣ ꯅꯥꯕ꯭ꯔꯥ ꯏꯇꯥꯎ ꯅꯪꯁꯨ ꯅꯥꯔꯝꯅꯤ ꯑꯩꯅ ꯅꯥꯔꯤ ꯑꯗꯨꯃꯥꯏꯅ ꯀꯕꯣꯛꯂꯩ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯀꯣꯏꯊꯣꯔꯛꯀꯦ ꯅꯣꯡꯃ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯅ ꯂꯩꯁꯦꯝꯕꯕꯨ ꯆꯤꯡꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯍꯣꯏ ꯅꯣꯡꯃꯃꯨꯛ ꯂꯥꯛꯎꯀꯣ ꯑꯩ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ ꯋꯥꯔꯤ ꯐꯥꯎ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤꯅ ꯆꯤꯡꯗꯅ ꯄꯨꯈ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯁꯣꯏꯕꯒ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂ ꯇꯧꯔꯤꯗꯨꯕꯣ ꯈꯪꯗꯦꯗ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯍꯦꯛꯇ ꯅꯐꯥ ꯍꯥꯏꯗꯨꯅꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯑꯍꯥꯟꯕꯅꯤ ꯀꯩꯅꯣꯝꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏꯗ ꯊꯃꯣꯏꯁꯦ ꯑꯩꯕꯣ ꯃꯤꯍꯨꯟꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯇꯞꯅ ꯄꯥꯏꯔꯒ ꯌꯦꯡꯖꯩ ꯏꯃꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯀꯥꯏꯗ ꯐꯥꯎꯔꯛꯂꯤꯕ ꯃꯥꯜꯂꯦ ꯂꯥ 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 ꯀꯕꯣꯛꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯏꯆꯟꯗꯨ ꯎꯊꯣꯛꯈꯤꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯆꯦꯁꯤꯕꯣ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯉꯁꯤꯅ ꯔꯥꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯏꯁꯩꯒ ꯁꯛꯇꯅ ꯆꯣꯡꯗꯅ ꯆꯦꯜꯂꯛꯏꯁꯤꯕꯣ ꯑꯩꯗꯤꯅꯦ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦꯗ ꯊꯥꯏꯅꯅ ꯃꯤ ꯐꯨꯅꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯨꯡꯁꯤ ꯃꯥꯒꯤ ꯃꯀꯣꯛ ꯍꯥꯏꯒꯠꯄꯗ ꯂꯣꯏꯅꯃꯛ ꯍꯦꯛ ꯆꯦꯟꯊꯍꯜꯂꯦ ꯍꯧꯖꯤꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕ ꯏꯁꯩ ꯑꯃꯨꯛ ꯁꯛꯂꯒ ꯆꯦꯜꯂꯛꯂꯤꯕ ꯈꯪꯗ꯭ꯔꯦ ꯃꯤꯒꯤ ꯃꯆꯦ ꯃꯆꯟꯗꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯔꯝꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯍꯦꯛ ꯇꯥꯗꯦ ꯏꯆꯥꯟ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯀꯣ ꯏꯟꯁꯥꯡꯁꯨ ꯍꯥꯎꯍꯜꯂꯨ ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯒꯦ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯃꯥꯒꯤ ꯄꯨꯔꯥ ꯃꯤꯅꯥꯏꯁꯦ ꯃꯉꯥꯏꯈ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯂꯩꯒꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯄꯥꯎꯗꯨ ꯇꯝꯃꯨꯗꯅ ꯏꯆꯦ ꯀꯕꯣꯛꯂꯩ ꯍꯩ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯒ ꯑꯗꯨꯝ ꯈꯪꯖꯔꯛꯁꯅꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯇꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯖꯕꯁꯤꯗ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯌꯥꯔꯤꯗ ꯏꯆꯦ ꯑꯗꯣ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯇꯧꯀꯣ ꯊꯤꯡꯉꯥꯎ ꯂꯤꯡꯉꯥꯎ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯣꯏꯍꯦ ꯑꯣꯖꯥ ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯏꯕ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯕꯣꯛꯂꯩ ꯃꯐꯤꯒ ꯅꯥꯟꯅ ꯁꯦꯠꯂꯒ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯐꯅꯦꯛ ꯁꯦꯠꯂꯒ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯅꯥꯆꯟ ꯃꯈꯣꯡꯒꯤ ꯃꯑꯣꯡ ꯃꯥꯅ ꯕꯦꯅꯤ ꯂꯣꯜꯂꯒ ꯉꯥꯡꯇꯛ ꯇꯧꯅ ꯁꯪꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯖꯜ ꯃꯨꯁꯤꯟ ꯃꯨꯅ ꯌꯦꯛꯂꯤ ꯑꯄꯤꯛꯄ ꯕꯤꯟꯗꯤ ꯑꯃꯁꯨ ꯂꯥꯏꯕꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯝꯂꯤ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯗꯨꯅ ꯆꯠꯄꯗ ꯂꯝꯕꯤ ꯑꯗꯨꯗꯤ ꯀꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯂꯥꯛꯂꯣꯏꯗꯧꯔꯤ ꯖꯥꯠꯂꯥ ꯑꯩꯅ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯃꯐꯝꯁꯦ ꯍꯟꯖꯤꯟ ꯆꯠꯄꯗ ꯅꯣꯡ ꯐꯥꯎꯕ ꯐꯅꯌꯥꯝ ꯃꯌꯦꯡ ꯇꯥꯔꯦꯀꯣ ꯀꯥꯎꯔꯒ ꯆꯠꯄꯗ ꯁꯦꯟꯗꯜꯁꯤ ꯐꯥꯎꯕ ꯃꯔꯤ ꯇꯠꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯉꯁꯤꯃꯨꯛ ꯂꯥꯛꯇ꯭ꯔꯕ ꯄꯥꯎ ꯆꯦꯟꯐꯝꯁꯨ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯂꯩꯁꯦꯝꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯄꯥꯔꯤꯗ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯕꯗ ꯀꯕꯣꯛꯂꯩꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯥꯔꯤꯗꯨ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯅꯪ ꯆꯠꯅꯤꯡꯂꯁꯨ ꯅꯊꯟꯇ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯦꯝꯕꯁꯨ ꯃꯊꯟꯇ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥꯁꯨ ꯍꯦꯛ ꯆꯥꯅꯅ ꯀꯕꯣꯛꯂꯩ ꯁꯣꯔꯣꯛꯇ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯉꯥꯏꯔꯤ ꯖꯥꯠꯂꯥ ꯍꯩꯁ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯦ ꯇꯧꯏꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯕꯗꯨꯗ ꯃꯨꯠꯀ ꯁꯥꯒꯠꯄꯤ ꯇꯧꯔꯤ ꯖꯥꯠꯂꯥ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨꯒꯦꯁꯦ
ꯗꯪ Kaboklei do khangpreka khangna chongkhali. ꯍꯤꯡꯖꯥꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯏꯃꯥ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯗꯨꯕꯣ Laisemba khongrau phurit khaudo haiphet mangak samga thekatlaga humjilaga. ꯍꯤꯡꯖꯥꯕ ꯀꯧꯒꯦꯔꯥ ꯃꯤꯖꯥꯕ ꯀꯧꯒꯦꯔꯥ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯇꯧꯒ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯉꯥꯏꯔꯤ ꯆꯠꯂꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ Kaboklei makhutkadu sikchinaraga. Nate kaisu thabak chatphamsu leite mi ngairambani sum. ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯕꯒ ꯌꯥꯕ ꯃꯤꯔ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄꯒ ꯌꯥꯔꯣꯏꯗꯣꯏ ꯖꯥꯠꯂꯥ Asibu khangna khangsinadri jalo. ꯍꯣ ꯅꯪꯅꯦ ꯍꯥꯏꯕ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯀꯨꯠ ꯇꯧꯔꯕꯅꯤ ꯃꯐꯝꯁꯦ ꯑꯗꯨꯒꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯏꯊꯦꯡ ꯊꯦꯡꯈꯩ ꯂꯥꯛꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯈꯪꯖꯤꯟꯅꯗꯕꯤꯒ ꯇꯧꯏ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ Kaboklei ꯅꯪ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤꯅ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯑꯒ ꯍꯥꯏꯗꯅ ꯈꯜꯂꯒ ꯂꯥꯛꯏꯅꯤ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯟꯅꯗꯅ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯥꯐꯤ ꯇꯥꯔꯒ ꯍꯟꯗꯣꯏꯅꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯊꯟꯇ ꯃꯤꯅꯁꯨ ꯎꯕꯗ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯪꯕꯨ Ho moisune magi thokpa thabak tawnaramgani. Aisu aigi tawjabani. Sidabu mi amuk chennahankhidro. Miga hawraga thabak tawbase aidi kaya hinade. Tawge khalladi satphat tawbana nungaijai. Matang chabada imanabi su puthokpirake. Hawjikpu makhoi yauraga wari amuk pharak phujilaknaba. ꯅꯪꯁꯦ ꯄꯪꯕꯗꯤ ꯃꯥꯜꯂꯒ ꯑꯃꯨꯛ ꯌꯥꯝꯅ ꯁꯤꯡꯉꯤ Kaboklei ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯇꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏ ꯖꯥꯠꯂꯥ Haidebo haribani. Aidi adom yari khambra. Asibu hangnena hangi nupana tagumna. ꯍꯪꯗ꯭ꯔꯗꯤ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯆꯠꯂꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯌꯥꯅꯤꯡꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯃꯛ ꯅꯁꯥꯅ ꯌꯥꯗꯦꯒ ꯍꯥꯏꯔꯗꯤ ꯄꯥꯈꯪ ꯏꯖꯠ ꯃꯥꯡꯗ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯗꯧꯕ Hoi, aidi isana yadega khomoi haiba. Laisembadi Kabokleigi hanagi wari karisu thigatluba tawdana adumak nungsiba oikhirami. Magi wakhalda Kaboklei si icham samse haina sukhanki. Matam khara nungsinaraba matungda ikoi haude. Makhoi ani masa yanaduna chelammi. Kaboklei su mahaki wakhalda yumgi mau aphabi ama oirage haina khanjarami. Luhongbagi matamdi asum nakchilaklammi. Haijin kharai pugadaba hayingne haiba numit adudani. Kabokleigi awon tamba potlamsing adu sumangda loinamak thangdoktuna awat apa yengnarami. Upu kangtholsu Kabokleigi mama ibima thoinu machu taba ngakta tawhalammi. Yengbada mit thakpa haibadu oirami. Adubu awon pot marak aduda upu amakhaktangdi yengbada phattaba una chanba manba machuga imakmakpa ama yaurami. Awon pot yengba lakpa laikai machi manama ahum marina Makhoini yenglibu upu kangthol adugi maramdasu wari sanarami. Laikai machi amana. Laikai machi zo hariduga iche Kaboklei. Halake. Laikai machi amana. Ichea Kaboklei upu kangthol chaliba mafamda. Aigi ichanupigi su chalani. Onthokna machu tana tawrakhre haiba. Mamagasu yam channana tawri. Aidinia pamjakhri onthokna. Nupi amana. Hai, adu lairi. Awon potna yaba natte. Kaboklei si thaina ki mi hun amati leibani. Hayeng ne masi magi mi hun do amuk tawrudana ne. Mapamda thuna halakra khangde. Angang oiringai dasu amaga amuk khatnabada. Wathokti chawrakrabani. Hoini iche aisuni ichanupiga khatnadana amuk toiba. Salan chanariba. Haujiktabu chawraklabanina khara khazi kauthoknarabani. Hoida. Haujikti masu angang natrabanina adom phajaranida. Thaina tawrambado nupinina migi mayumdasu lairuga tawribanina masu kharadi khalamlanida. Kaboklei do makhoina ngangnariba adu karisu taramde. Nakanda luhongbagi mandokki akoibada sem sariba nupa mari manga aduda jaga chanabaga piba kanna hotnari. Chado asum pirakpada nupi makhoi masel hainabadu tari. Upu sibu Ataiti loinamak mawang maril tare haibabu khara pikthak tawba kulik hamnaba simadi sibu iphat phattabana chalapra kaino hop laudro yenguni ichi asimadi ataisi ge iman manadaba ama tawdro
Hoine, nang na haigumadana. Asimadi khara tongan taine. Mamaldi phajjana hairamgani. Atei siga yengnabada asimana khara pi haibagi wani. ꯑꯩꯈꯣꯏꯗꯒ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤꯃꯨꯛꯅꯤ ꯑꯁꯤꯅ ꯆꯥꯎꯔꯤꯕꯁꯤ ꯃꯃꯥꯏꯒꯁꯤꯅ ꯃꯔꯤꯅꯤ ꯐꯥꯡꯂꯤꯕ ꯑꯗꯨꯒ ꯀꯔꯤꯅꯤꯒ ꯃꯈꯣꯏꯒꯤꯁꯤꯕꯣ ꯑꯁꯤꯃꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯕ ꯖꯥꯠꯂꯥ ꯀꯕꯣꯛꯂꯩꯁꯨ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯁꯪꯒꯣꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯐꯤꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯗꯥꯏꯅꯣ ꯏꯗꯣꯝꯆꯥ ꯎꯄꯨ ꯑꯃ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯑꯩꯅ ꯑꯇꯥꯡꯕ ꯉꯥꯛꯇ ꯇꯧꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕꯒ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯐꯥꯒꯤ ꯐꯔꯥꯡ ꯌꯥꯕꯗꯧꯅ ꯇꯨ ꯑꯁꯣꯝꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯃ ꯃꯃꯥꯏ ꯃꯔꯤ ꯐꯥꯡꯕ ꯀꯣꯜꯂꯤꯛ ꯍꯥꯞꯅꯕ ꯃꯤꯡꯁꯦꯜꯒ ꯌꯥꯎꯕꯤ ꯑꯁꯤꯅꯤ ꯑꯁꯤꯃꯗꯤ ꯃꯌꯥꯝꯁꯤꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯅ ꯎꯕ ꯑꯗꯨꯒꯤꯅꯤ ꯁꯨꯝ ꯆꯞ ꯃꯥꯟꯅꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯤꯕ ꯖꯥꯠꯅꯤꯗ ꯍꯣꯏ ꯏꯃꯥ ꯁꯤꯗ ꯁꯪꯒꯣꯏꯗꯝꯗ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯇꯧꯔꯛꯏꯁꯤ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯏꯈꯪꯗ ꯈꯪꯒꯗꯧꯕ ꯄꯣꯠꯁꯤꯗ ꯑꯣꯏꯗꯕ ꯀꯌꯥꯝ ꯇꯧꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄ꯭ꯔꯞ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯏꯆꯤꯛ ꯂꯥꯛꯀꯗꯧꯔꯦꯗ ꯉꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯀꯕꯣꯛꯂꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡꯅꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅꯤ ꯀꯔꯝꯕꯕꯨ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯕ ꯑꯁꯤꯕꯣ ꯁꯤꯒꯤ ꯎꯄꯨꯁꯤ ꯀꯔꯤꯅꯣ ꯁꯨꯝ ꯆꯥꯕ ꯎꯅ ꯁꯥꯔꯛꯏꯔ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯂꯣꯠꯄꯁꯨ ꯌꯥꯔꯣꯏꯗꯕꯁꯤꯗ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯀꯥꯎꯕꯗ ꯄꯨꯡꯀꯥꯏ ꯀꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯍꯥꯏ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯥ ꯌꯦꯡꯒꯦ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯌꯥꯝꯃꯟꯗꯅ ꯎꯄꯨ ꯀꯥꯡꯊꯣꯜꯒ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕ ꯁꯪꯗꯕꯒꯤꯅꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯈꯩ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯈꯪꯉꯦꯗꯅ ꯑꯃꯨꯛꯇ ꯏꯪꯊꯈꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯅ ꯎꯄꯨ ꯑꯃ ꯈꯨꯗꯛꯇ ꯆꯟꯕ ꯉꯝꯅꯤ ꯍꯥꯏꯕ꯭ꯔꯕ ꯑꯩꯗꯤꯅꯦ ꯎꯔꯒ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯂꯛꯏꯗ ꯀꯕꯣꯛꯂꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯎꯄꯨ ꯑꯗꯨ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯟꯈꯤ ꯌꯦꯠ ꯊꯪꯕ ꯊꯣꯡ ꯑꯗꯨꯁꯨ ꯀꯕꯣꯛꯂꯩꯅ ꯀꯥꯎꯕꯗ ꯄꯦꯇ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯀꯦꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯕꯣꯛꯂꯩ ꯂꯣꯝꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯂꯝꯃꯤ ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯤꯍꯨꯟ ꯑꯃ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯋꯥꯁꯦ ꯐꯖꯅ ꯉꯥꯡꯅꯔꯁꯨ ꯌꯥꯕ ꯑꯁꯤꯗ ꯍꯦꯛꯇ ꯊꯨꯗꯦꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄ ꯕꯤꯀꯥꯔ ꯑꯃꯅꯤꯗ ꯇꯧꯔꯤꯁꯤ ꯑꯩꯗꯤꯅꯦ ꯀꯤꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯣꯏꯅꯦꯍꯦ ꯁꯤ ꯄꯥꯝꯗꯤ ꯁꯤꯟꯗꯣꯔꯛꯎ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯕ ꯊꯕꯛꯁꯤꯗ ꯀꯩꯅꯦꯒꯦ ꯎꯄꯨꯁꯤꯁꯨ ꯃꯥꯅ ꯑꯃꯨꯛꯇꯪ ꯀꯥꯎꯕꯗ ꯅꯥꯃ ꯀꯦꯜꯂꯤ ꯃꯃꯥꯏꯁꯦ ꯏꯁ ꯑꯉꯛꯄꯅꯤꯍꯦ ꯍꯌꯦꯡꯋꯥꯏ ꯃꯥꯒꯤ ꯑꯃꯨꯛ ꯁꯥꯔꯩ ꯍꯧꯔꯛꯄꯗ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯒ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯃꯁꯤ ꯃꯤꯍꯨꯟꯁꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯃꯥ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯍꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯥ ꯑꯃꯔꯣꯝ ꯈꯛꯇꯃꯛ ꯈꯪꯅꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗꯒ ꯊꯣꯏꯗꯣꯛꯅ ꯈꯪꯂꯝꯅꯤ ꯊꯥꯖꯗꯦ ꯏꯆꯦ ꯄꯨꯔꯥ ꯁꯥꯊꯤꯅ ꯃꯆꯤꯟ ꯀꯟꯕ ꯆꯠꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯃꯧꯒ ꯑꯁꯤꯒꯨꯝꯕ ꯂꯥꯛꯂꯗꯤꯅꯦ ꯐꯨꯕꯗ ꯁꯤꯗꯧꯕ ꯆꯠꯅꯤ ꯑꯩꯒꯤ ꯃꯤꯍꯨꯟ ꯃꯇꯥ ꯑꯁꯤꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡ ꯃꯁꯨꯟ ꯅꯥꯏꯕ ꯑꯗꯨ ꯍꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯈꯣꯏ ꯃꯁꯦꯟ ꯀꯕꯣꯛꯂꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯂꯩꯁꯦꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯂꯒ ꯑꯗꯨꯃꯛ ꯐꯖꯁꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯨꯔꯕꯅꯤꯅ ꯍꯦꯛꯇꯃꯛ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯥꯏꯅꯕꯗꯤ ꯆꯨꯝꯂꯣꯏ ꯈꯟꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯕꯗꯤ ꯐꯔꯦ ꯌꯥꯗ꯭ꯔꯕ ꯐꯥꯎꯕꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯔꯛ ꯇꯤꯜꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯀꯕꯣꯛꯂꯩꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯀꯕꯣꯛꯂꯩꯁꯨ ꯃꯤꯒ ꯈꯠꯅꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯃꯆꯥꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯁꯦꯝ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯅ ꯀꯕꯣꯛꯂꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯇꯧꯁꯤꯒꯦ ꯃꯈꯣꯏꯗꯥꯆꯧ ꯊꯥꯎ ꯉꯧꯕ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯎꯇꯤ ꯑꯁꯪꯕꯗꯣ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯗꯨ ꯑꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯔꯒ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯐꯖꯅ ꯐꯨꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯇꯧꯔꯁꯤ ꯇꯨꯡꯍꯟꯕꯤ ꯑꯣꯏꯅ ꯐꯥꯔꯛꯂꯒꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯍꯦ ꯇꯨꯡꯍꯟꯕꯤ ꯍꯥꯏꯔꯒ ꯊꯥꯏꯅ ꯅꯪꯅ ꯑꯩꯒ ꯄꯥꯔꯤꯒ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯇꯨꯡꯍꯟꯕꯤ ꯉꯧꯕ ꯆꯥꯏ ꯈꯨꯠꯆꯥꯎ ꯑꯃꯒꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯄꯥꯔꯤꯅ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯈꯤꯗꯅ
ꯑꯩꯉꯣꯟꯗ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕꯗꯣ ꯅꯨꯡꯁꯤꯗ ꯃꯇꯝꯁꯦ ꯋꯥꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯇꯣꯏꯅ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯃꯇꯝꯗꯣ ꯑꯩꯁꯦ ꯃꯈꯣꯏ ꯇꯥꯖꯧ ꯀꯅꯥꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯍꯥꯏꯕꯒꯁꯦ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛꯇ ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯝꯅ ꯍꯩꯔꯛꯄꯒꯨꯝ ꯇꯧꯏ ꯑꯩꯁꯦ ꯃꯆꯤꯡ ꯐꯠꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯤꯒ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯗꯅ ꯄꯨꯜꯂꯒ ꯐꯨꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯑꯩꯁꯨ ꯂꯥꯟꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯃꯊꯟꯇ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯁꯦ ꯐꯥꯊꯕ ꯉꯝꯗꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯂꯦꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯨꯗꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯣꯡꯕ ꯅꯥꯏꯒꯗꯕꯅꯤꯅꯦ ꯀꯕꯣꯛꯂꯩ ꯃꯤ ꯑꯃꯕꯨ ꯉꯥꯎꯔꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯐꯖꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯣꯛꯄꯤꯕ ꯆꯪꯉꯤꯅꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯣꯛꯅꯕꯤꯕ ꯇꯨꯍꯠꯄꯤꯕ ꯇꯧꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯔꯛꯂꯅꯤ ꯁꯣꯏꯗꯕ ꯉꯝꯕ ꯃꯤꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯊꯥꯖꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯦꯝꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯃꯈꯣꯏ ꯇꯥꯖꯧ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯎꯔꯒ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯍꯜꯁꯤꯡꯁꯨ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃꯒꯨꯝꯅ ꯑꯩ ꯎꯔꯒ ꯆꯤꯕꯣꯟ ꯉꯥꯡꯅꯕꯣꯏ ꯀꯔꯤꯕꯣꯏ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕ ꯑꯣꯏꯍꯟꯈꯤꯕꯅꯤ ꯏꯪꯈꯠꯂꯛꯄ ꯏ ꯈꯦꯡꯒꯠꯂꯛꯄ ꯍꯥꯏꯁꯤꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯄ ꯍꯥꯏꯁꯤꯒ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩ ꯑꯩ ꯏꯁꯥꯗ ꯊꯣꯛꯂꯕ ꯀꯥꯟꯗꯗ ꯈꯪꯉꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯣꯏꯗ꯭ꯔꯦꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯃꯤꯒꯤ ꯀꯥꯏꯗꯅꯕ ꯇꯧꯕ ꯌꯥꯔꯤꯕ ꯃꯈꯩ ꯈꯠꯅꯕ ꯆꯩꯅꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯇꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯀꯕꯣꯛꯂꯩꯕꯨ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯕꯤꯅꯤ ꯃꯤꯍꯨꯟ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡ ꯁꯛꯄ ꯇꯧꯔꯝꯕ ꯃꯤꯅ ꯇꯤꯟꯅꯕꯤꯔꯝꯗꯕ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯜꯂꯛꯀꯦ ꯃꯄꯨꯔꯣꯏꯕ ꯂꯩꯁꯦꯝ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯆꯩꯕꯒ ꯂꯣꯏꯅꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯤ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯆꯩꯁꯤꯟꯕꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯗ ꯌꯥꯝꯅ ꯍꯦꯟꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯀꯅꯥꯕꯨ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯔꯕꯗꯤ ꯃꯤꯔꯛ ꯇꯤꯜꯍꯟꯅꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯏꯟꯊꯣꯛꯄꯤꯔꯣꯏꯗꯕꯅꯤ